ꯄꯥꯔꯤꯅ ꯃꯣꯕꯥꯏꯜꯗꯨ ꯄꯤꯔꯣ ꯏꯆꯟꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯣꯕꯥꯏꯜꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯏꯆꯟꯅ ꯃꯥꯅ ꯍꯥꯏꯕꯒ ꯃꯣꯕꯥꯏꯜ ꯄꯤꯔꯛꯇꯕꯒꯤ ꯄꯥꯔꯤꯗꯨ ꯏ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯑꯗꯨꯅ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯄꯥꯁꯋꯥꯔꯗ ꯍꯥꯡꯉꯤ ꯄꯥꯔꯤꯅꯁꯨ ꯅꯥꯎꯕꯅꯁꯨ ꯑꯗꯨꯝ ꯄꯥꯏꯕꯅꯤꯅ ꯏꯆꯟꯒꯤ ꯄꯥꯁꯋꯥꯔꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯄꯥꯁꯋꯥꯔꯗ ꯍꯥꯡꯈꯤꯕꯗ ꯏꯆꯟ ꯃꯁꯥ ꯅꯤꯛꯄ ꯍꯧꯔꯛꯑꯕꯅꯤ ꯄꯥꯔꯤꯁꯨ ꯍꯦꯛ ꯄꯥꯁꯋꯥꯔꯗ ꯍꯥꯡꯕꯒ ꯏꯆꯟꯗ ꯃꯤꯠ ꯏ ꯀꯥꯅ ꯌꯦꯡꯉꯛꯏ ꯄꯥꯔꯤꯅ ꯀꯩꯅꯣꯁꯦ ꯏꯆꯟ ꯈꯨꯝꯃꯛꯇꯦ ꯀꯔꯝꯅ ꯈꯨꯝꯕ ꯉꯝꯒꯅꯤ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯅ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯑꯣꯏꯅ ꯂꯩ ꯄꯥꯔꯤꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯦ ꯋꯥꯍꯩꯒ ꯈꯨꯠꯅ ꯍꯟꯖꯤꯜꯂꯛꯏ ꯈꯨꯄꯥꯛꯅ ꯂꯧꯖꯔꯤꯕꯤ ꯏꯆꯟꯒꯤ ꯈꯖꯥꯏꯗ ꯊꯥꯏ ꯏꯆꯟꯒꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯥꯛꯇꯨꯅ ꯂꯪꯈꯥꯏꯕꯤꯔꯦ ꯑꯦꯐꯕꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯦꯀꯥꯎꯟ ꯌꯦꯡꯂꯝꯕꯒꯤꯅꯤ ꯈꯨꯠ ꯌꯥꯎꯔꯛꯂꯤꯕꯗꯨ ꯏꯆꯟꯁꯨ ꯍꯟꯗꯣꯛꯄ ꯅꯪꯍꯧꯗꯕꯅꯤ ꯑꯗꯨꯅ ꯐꯨꯔꯅꯤ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯈ꯭ꯔꯕꯅꯤ ꯄꯥꯔꯤꯅ ꯀꯟꯅ ꯉꯥꯡꯕ ꯇꯥꯕꯗꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯝꯕ ꯅꯥꯎꯕꯗꯨ ꯃꯈꯨꯠ ꯍꯥꯝꯗꯕꯤ ꯄꯥꯏꯒꯩ ꯃꯆꯜꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯖꯔꯛꯏ ꯏꯆꯟꯅ ꯏꯃꯥ ꯏꯃꯥ ꯄꯥꯔꯤꯅ ꯀꯔꯤꯒꯤ ꯏꯃꯥ ꯍꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯈꯨꯐꯨꯗꯨꯗ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯥꯎꯕ ꯆꯦꯟꯁꯤꯜꯂꯒ ꯃꯌꯥꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯅꯥꯎꯕꯅ ꯇꯥꯆꯧ ꯑꯉꯥꯡꯗꯨ ꯁꯤꯕ ꯇꯥꯔꯦꯕ ꯀꯔꯤ ꯈꯨꯐꯨꯅꯣ ꯍꯟꯖꯤꯜꯂ ꯐꯨ ꯍꯟꯗꯣꯛꯑ ꯐꯨ ꯀꯔꯤꯒꯤꯅꯣ ꯄꯥꯔꯤꯅ ꯅꯥꯎꯕ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯍꯟꯗꯣ ꯅꯥꯎꯕꯅ ꯌꯥꯎꯕ ꯅꯠꯇꯦ ꯇꯥꯆꯧ ꯋꯥꯔꯛꯀꯦ ꯍꯥꯏꯔꯁꯨ ꯌꯨ ꯊꯛꯇꯕꯤ ꯋꯥꯔꯛꯄꯤꯌꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯀꯅꯥꯅ ꯃꯤ ꯋꯥꯔꯛꯅꯒꯦꯕ ꯄꯥꯔꯤꯅ ꯃꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕꯅꯦ ꯅꯪ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯥꯎꯕꯅ ꯑꯩ ꯍꯟꯗꯣꯛꯄ ꯉꯝꯃꯣꯏ ꯇꯥꯆꯧ ꯑꯉꯥꯡ ꯐꯨꯕꯤꯒꯅꯨ ꯐꯖꯅ ꯆꯩꯕ ꯊꯥꯡꯕ ꯌꯥꯏ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯐꯨꯕ ꯇꯥꯔꯦ ꯅꯥꯎꯕꯅ ꯉꯥꯛꯊꯣꯛꯄꯒ ꯅꯪꯗꯦ ꯄꯣꯞ ꯄꯣꯞ ꯍꯦꯛꯇ ꯅꯥꯎꯕꯁꯨ ꯌꯥꯎꯅ ꯐꯨꯕ ꯍꯧꯔꯛꯏ ꯏꯆꯟꯗꯤ ꯀꯞꯄꯒ ꯄꯥꯈꯠꯄꯒ ꯀꯩꯒ ꯄꯨꯟꯁꯤꯟꯅꯔꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕꯅꯤ ꯄꯥꯔꯤꯅ ꯐꯨꯕꯗ ꯅꯥꯎꯕ ꯈꯨꯠ ꯁꯨꯡꯍꯟꯍꯜꯂꯝꯗꯦ ꯁꯅꯥꯍꯜꯅ ꯄꯥꯔꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯁꯅꯥꯍꯜꯅ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠꯇꯨ ꯃꯆꯥꯒꯤ ꯃꯥꯏꯗ ꯊꯥꯕꯒꯤ ꯊꯧꯅꯥꯗꯨ ꯁꯅꯥꯍꯜꯗ ꯂꯩꯖꯔꯝꯗꯦ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯃꯆꯥ ꯀꯣꯍꯜ ꯂꯥꯍꯦꯟꯅꯤ ꯄꯥꯔꯤꯕꯨ ꯐꯪꯖꯕ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯔꯥꯎꯖꯈꯤꯕꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ ꯁꯅꯥꯍꯜꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯅꯥꯎꯕ ꯏꯕꯦꯝꯃꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦꯅꯦ ꯁꯅꯥꯍꯜꯅ ꯍꯥ ꯄꯥꯔꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯆꯟꯕꯨ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯅ ꯄꯥꯔꯤꯕꯨ ꯐꯨꯔꯒ ꯀꯞꯄꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯆꯜꯁꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯔꯛꯀꯦ ꯍꯥꯏꯔꯕꯁꯨ ꯍꯤꯗꯥꯛ ꯊꯛꯇꯅ ꯋꯥꯔꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯅꯄꯥꯅ ꯑꯃꯗꯤ ꯅꯅꯥꯎ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯀꯌꯥꯝ ꯂꯨꯅ ꯈꯟꯖꯩ ꯅꯪ ꯈꯪꯂꯕ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯥꯎꯕꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯍꯟꯗ꯭ꯔꯤꯕ ꯅꯄꯥꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯂꯨꯅ ꯈꯟꯕꯒꯤꯅꯦ ꯅꯆꯜꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯪꯅ ꯊꯤꯅ ꯐꯨꯔꯕꯁꯨ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯤ ꯎꯠꯄ꯭ꯔꯥ ꯍꯥꯏꯌꯣ ꯑꯃꯨꯕꯤ ꯀꯞꯄꯒ ꯑꯃꯨꯛ ꯏꯆꯟꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯂꯩꯈꯤ ꯄꯥꯔꯤꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯕꯅꯤ ꯌꯨ ꯉꯥꯎꯔꯕꯁꯨ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯁꯨ ꯃꯕꯨꯡ ꯑꯃꯅꯦ ꯑꯩꯁꯨ ꯏꯆꯜꯕꯨ ꯅꯨꯡꯁꯤꯌꯦ ꯏꯆꯜꯅ ꯅꯣꯛꯄ ꯏꯆꯜꯅ ꯍꯔꯥꯎꯕ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯒꯨꯂꯤ ꯆꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ ꯏꯃꯥ ꯑꯃꯨꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯏ ꯄꯥꯔꯤꯅ ꯑꯉꯥꯡꯁꯤꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯃꯣꯕꯥꯏꯜ ꯃꯇꯝ ꯆꯥꯅ ꯄꯥꯏꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯗ ꯏꯃꯥꯅ ꯅꯥꯎꯕꯅ ꯄꯥꯕꯨꯡꯅ ꯌꯦꯡꯁꯤꯟꯕ꯭ꯔꯣ ꯏꯆꯟꯅ ꯁꯣꯏꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯆꯜ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯐꯅ ꯆꯩ ꯊꯥꯡꯂꯕꯁꯨ ꯑꯩꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯄꯨ ꯐꯨꯒꯅꯤ ꯏꯆꯟꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯑꯩ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤꯅꯤ ꯑꯃꯨꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯟꯒꯅꯨ ꯄꯥꯔꯤꯅ ꯏꯃꯥ
ꯑꯩꯈꯣꯏꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯈꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯗꯅ ꯊꯝꯂꯒ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯗꯨꯒꯤ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯏꯆꯜꯅ ꯅꯨꯡꯉꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ ꯏꯆꯜꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯃꯣꯜ ꯃꯤꯅꯣꯛ ꯃꯥꯡꯍꯟꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯩ ꯁꯤꯈꯤꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯤꯌꯦ ꯃꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯑꯃꯨꯕꯤꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯄꯥꯔꯤꯗ ꯁꯥꯎꯕꯁꯨ ꯉꯝꯖꯗꯦ ꯃꯆꯜꯒꯤꯗꯃꯛ ꯄꯥꯔꯤꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯈꯟꯕ ꯃꯕꯨꯡ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤꯗ ꯌꯥꯏꯐꯅꯕ ꯈꯟꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯕꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯕꯣꯕ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛ ꯂꯥꯡꯖꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯦꯝꯃꯒ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯪꯕꯣ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯒꯤ ꯏꯆꯜꯒꯤ ꯊꯃꯣꯏ ꯃꯕꯨꯡ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯗꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯈꯛ ꯇꯧꯔꯣꯏ ꯑꯩꯅ ꯏꯆꯟꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯤꯕꯁꯦ ꯏꯆꯟꯕꯨ ꯁꯤꯔꯁꯅꯨ ꯍꯥꯠꯂꯒꯦ ꯈꯟꯕꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯍꯧꯖꯤꯛꯇ ꯈꯪꯕꯤꯌꯨꯕ ꯏꯃꯥ ꯄꯥꯔꯤ ꯃꯆꯤ ꯑꯃꯗ ꯐꯝꯃꯒ ꯀꯞꯄꯒ ꯂꯩ ꯃꯗꯨꯗ ꯑꯃꯨꯕꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯄꯤ ꯇꯥꯗ꯭ꯔꯤꯕ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯜꯒꯤꯗꯃꯛ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯃꯃꯥ ꯃꯆꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯂꯩ ꯅꯣꯡꯉꯥꯜꯂꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯏꯆꯟ ꯄꯨꯊꯔꯛꯇꯦ ꯑꯃꯨꯕꯤꯅ ꯀꯣꯜ ꯇꯧꯋꯣꯅ ꯄꯥꯔꯤꯗ ꯍꯥꯏꯔꯕꯁꯨ ꯇꯧꯋꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯊꯣꯛꯏ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩꯗ ꯊꯣꯍꯦꯟꯕ ꯀꯨꯏꯅ ꯂꯥꯛꯎꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯏ ꯑꯃꯨꯕꯤꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯛꯏ ꯊꯣꯍꯦꯟꯕ ꯏꯆꯥ ꯂꯥꯛꯄ ꯐꯅꯕꯨ ꯐꯔꯦ ꯅꯪ ꯄꯥꯕꯨꯡꯗ ꯐꯣꯟ ꯑꯝꯇ ꯇꯧ ꯊꯣꯍꯦꯟꯕꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯆꯜ ꯅꯨꯄꯤꯗꯣ ꯅꯪ ꯃꯔꯨꯞꯅ ꯉꯔꯥꯡ ꯑꯃꯨꯛ ꯐꯨꯕꯗ ꯋꯥꯟꯊꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯄꯥꯕꯨꯡꯒ ꯅꯥꯎꯕꯒꯅ ꯄꯨꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯅꯪ ꯑꯝꯇ ꯃꯔꯣꯜ ꯍꯪꯉꯨ ꯀꯩꯒꯤꯅꯣ ꯉꯔꯥꯡꯅ ꯑꯉꯥꯡ ꯑꯃꯨꯛ ꯐꯨꯕꯤꯔꯤꯗꯤ ꯃꯔꯝ ꯀꯥꯗꯣ ꯍꯥꯏꯌꯨ ꯌꯥꯗꯦ ꯅꯪꯅ ꯀꯣꯟꯅ ꯍꯪꯉꯨ ꯅꯪ ꯄꯥꯕꯨꯡꯗꯅꯦ ꯄꯥꯎ ꯍꯥꯟꯅ ꯍꯪꯁꯤ ꯏꯃꯥꯁꯦ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯊꯣꯍꯦꯟꯕ ꯊꯣꯍꯦꯟꯕ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯂꯒ ꯃꯦꯠ ꯃꯦꯠꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯄꯥꯕꯨꯡꯗ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯅꯥꯎꯕ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯅꯥꯎꯕꯗ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ ꯃꯔꯣꯜꯕꯨ ꯈꯪꯂꯗꯤ ꯏꯌꯥꯗ ꯌꯥꯏꯅꯦ ꯊꯣꯍꯦꯟꯕꯅ ꯄꯥꯔꯤꯅ ꯏꯆꯟ ꯐꯨꯕꯅꯤꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯦꯛ ꯍꯪꯉꯨꯕꯗꯅꯦ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯂꯣꯛ ꯊꯤꯔꯛꯑꯅꯤ ꯄꯥꯕꯨꯡꯅ ꯑꯃꯨꯕꯤꯅ ꯉꯥꯡꯗꯅ ꯂꯩꯅꯨꯅꯦ ꯅꯪꯕꯣ ꯊꯣꯍꯦꯟꯕ ꯅꯥꯎꯕꯗ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯊꯣꯍꯦꯟꯕꯅ ꯄꯥꯏꯔꯛꯇꯦ ꯏꯃꯥ ꯑꯃꯨꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯧ ꯍꯟꯗꯛ ꯄꯥꯏꯔꯛꯇ꯭ꯔꯗꯤꯅꯦ ꯏꯃꯥꯒ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤ ꯊꯣꯍꯦꯟꯕꯅ ꯍꯣꯏ ꯏꯃꯥ ꯍꯟꯅ ꯇꯧꯏ ꯄꯥꯔꯤꯁꯨ ꯊꯣꯍꯦꯟꯕꯅ ꯅꯥꯎꯕꯗ ꯀꯣꯜ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯄꯥꯎ ꯈꯪꯅꯤꯡꯂꯤꯕꯅꯤ ꯑꯃꯨꯕꯤꯅ ꯌꯦꯡꯉꯛꯄꯗꯗꯤ ꯄꯥꯔꯤ ꯂꯩꯊꯣꯛꯑꯒ ꯀꯩꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯂꯩ ꯊꯣꯍꯦꯟꯕꯅ ꯅꯥꯎꯕ ꯏꯆꯟ ꯄꯨꯈꯠꯂꯦ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯅꯥꯎꯕꯅ ꯗꯥ ꯊꯣꯍꯦꯟꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯊꯔꯛꯑꯅꯤ ꯊꯣꯍꯦꯟꯕꯅ ꯀꯩꯒꯤꯅꯣ ꯀꯨꯏꯅ ꯆꯪꯗꯣꯏꯗꯤ ꯅꯥꯎꯕꯅ ꯑꯉꯥꯡꯗꯣ ꯊꯛꯀꯠꯄ ꯍꯦꯃꯟꯕꯒꯤ ꯗꯣꯛꯇꯔꯅ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯑꯒ ꯂꯥꯛꯑꯒꯦ ꯇꯧꯕꯅꯦ ꯊꯣꯍꯦꯟꯕꯅ ꯍꯧꯅ ꯊꯥꯗꯣꯛꯄꯒꯤ ꯄꯥꯔꯤꯁꯨ ꯑꯃꯨꯕꯤꯁꯨ ꯄꯨꯟꯅ ꯇꯥꯔꯕꯅꯤ ꯊꯣꯍꯦꯟꯕꯅ ꯍꯣꯏ ꯏꯃꯥꯅꯁꯨ ꯃꯥꯁꯨ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯕ ꯑꯗ ꯁꯨꯝ ꯍꯪꯉꯛꯄꯅꯦ ꯅꯥꯎꯕꯅ ꯏꯃꯥ ꯂꯥꯛꯑꯅꯨ ꯍꯥꯏꯕꯤꯌꯨ ꯗꯥ ꯊꯣꯍꯦꯟꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣꯅ ꯍꯥꯏꯕꯤꯔꯣ ꯁꯦꯕꯥ ꯌꯥꯝ ꯆꯪꯕꯁꯨ ꯅꯠꯇꯦ ꯊꯣꯍꯦꯟꯕꯅ ꯍꯣꯏ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯅꯥꯎꯕꯅ ꯍꯣꯏ ꯀꯣꯜ ꯀꯛꯈꯤꯕꯒ ꯑꯃꯨꯕꯤ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯊꯣꯍꯦꯟꯕꯁꯨ ꯇꯞꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯅꯪꯒꯤ ꯑꯉꯥꯡ ꯋꯥꯔꯛꯄ ꯈꯨꯋꯥꯔꯛꯇꯣ ꯈꯟꯊꯍꯟꯅꯤꯡꯉꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯂꯩꯅ ꯍꯥꯏꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒ ꯅꯥꯔꯛꯑꯗꯤ ꯅꯪ ꯅꯤꯡꯉꯝꯃꯣꯏ ꯏꯟꯈꯠꯂꯛꯄꯅꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯑꯃꯈꯛꯇ ꯊꯦꯡꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯃꯨꯕꯤꯅ ꯃꯗꯨꯗ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯃꯌꯥꯗꯦ ꯄꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯐꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯁꯨ ꯂꯦꯡꯗꯦ ꯌꯦꯡꯈꯤꯕ ꯃꯐꯝꯗꯒꯤ ꯃꯤꯐꯝꯁꯨ ꯍꯣꯡꯗꯦ ꯊꯣꯍꯦꯟꯕꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯗꯕꯁꯦ ꯇꯧꯅꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣꯕ ꯅꯪꯕꯨ ꯏꯃꯥ ꯅꯪ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯀꯣꯛꯁꯤꯗꯤꯅꯦ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯈꯠꯄ ꯀꯣꯛꯅꯤ ꯑꯝꯇ ꯍꯥꯡꯗꯣꯛꯑꯒ ꯕ꯭ꯔꯦꯟ ꯃꯅꯨꯡꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯂꯣꯟꯁꯤꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯂꯣꯛꯈꯤꯕꯒꯤ ꯑꯀꯪꯕ ꯄꯥꯝꯕꯤꯗꯨꯒ ꯃꯩ ꯊꯥꯗꯣꯛꯑꯒ ꯂꯦꯝꯍꯧꯕ ꯎꯠꯇꯨꯒ ꯋꯥꯏꯒ ꯄꯥꯅꯔꯒꯅꯦ ꯇꯛꯈꯥꯏꯗ꯭ꯔꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯑꯃꯨꯕꯤꯅ ꯃꯄꯣꯛꯀꯤꯅꯤ ꯌꯥꯔꯔꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯥ ꯊꯣꯏꯍꯦꯟꯕꯅ 이마가 노예니부 짝 싸러봐 ꯑꯃꯨꯕꯤꯅ ꯀꯅꯥꯏ ꯆꯥꯛꯅꯣ ꯊꯣꯡꯐꯥꯎ ꯊꯣꯡꯗꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯦ ꯑꯩꯕꯨꯗꯤ ꯑꯆꯥꯄꯣꯠ ꯈꯔꯒ ꯆꯥꯔꯦ ꯇꯨ ꯑꯁꯤꯃꯗꯤ ꯆꯥꯗꯦ ꯆꯥꯁꯨ ꯊꯛꯎ ꯌꯥꯗꯦ ꯁꯤꯅꯕ ꯐꯨꯍꯧꯗꯕꯩꯅꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯔꯤ ꯃꯃꯥꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯌꯨ ꯉꯥꯎꯔꯒ ꯉꯥꯡꯕꯅꯤ ꯈꯟꯗꯨꯅ ꯊꯣꯏꯅ ꯂꯨꯅ ꯂꯧꯗ꯭ꯔꯦ ꯈꯟꯖꯩ ꯃꯊꯟꯇ ꯐꯅ ꯊꯦꯡꯂꯕꯅꯤ ꯃꯇꯝꯁꯤ ꯊꯣꯏꯍꯦꯟꯕꯅ ꯊꯦꯝꯃꯒ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯃꯒ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛꯇꯤ ꯆꯥꯁꯦ ꯍꯥꯏꯕ ꯄꯥꯔꯤꯅ ꯌꯥꯗ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯡꯒꯣꯜꯗ ꯐꯝꯕꯗ ꯉꯥꯏꯔꯤ ꯁꯅꯥꯊꯣꯏꯁꯨ ꯌꯥꯎꯔꯤ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯒꯩ ꯄꯨꯂꯞ ꯍꯧꯅꯔꯒ ꯃꯔꯤ ꯃꯔꯤ ꯆꯪꯉꯛꯏ ꯃꯗꯨꯗ ꯊꯣꯏꯍꯦꯟꯕ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯃꯅꯝ ꯅꯝꯃꯒ ꯊꯤꯔꯦ ꯑꯗꯨ ꯀꯩ ꯑꯃꯨꯛ ꯇꯧꯔꯦ ꯃꯅꯝ ꯅꯝꯃꯒ ꯊꯤꯔꯛꯏꯁꯤꯅ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯡꯗ ꯆꯣꯡꯈꯠꯂꯛꯑꯒ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯊꯥꯕꯜ ꯆꯣꯡꯒꯦ ꯇꯤꯀꯦꯠ ꯑꯝꯇ ꯇꯥꯟꯅꯕꯤꯌꯨꯕ ꯊꯣꯏꯍꯦꯟꯕꯅ ꯀꯩ ꯅꯨꯃꯤꯠꯀꯤ ꯉꯁꯤꯒꯤ ꯊꯣꯏꯍꯦꯟꯕꯅ ꯏꯃꯥ ꯏꯄꯦꯝꯃ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯗꯥ ꯊꯣꯏꯍꯦꯟꯕ ꯅꯕꯨ ꯐꯠꯇꯕ ꯇꯧꯒꯅꯨ ꯗꯥ ꯄꯥꯔꯤꯒ ꯅꯣꯏ ꯑꯅꯤ ꯇꯥꯟꯅꯕꯅ ꯑꯣꯏꯅꯤꯅ ꯂꯥꯛꯏꯅꯦ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯦ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯤꯀꯦꯠ ꯌꯥꯎꯗꯕꯤ ꯆꯣꯡꯉꯣꯗꯅ ꯃꯥꯏꯅ ꯕꯣꯝ ꯄꯣꯈꯥꯏꯖꯔꯅꯤ tumdana layernu thoroga umchai ha machum tagai kiebana mai ka do o machena paladi watermelon dawna marang langani asibu mabung amani kaino ba da pari siengone tuminaga laisilatana mangon de hek hairakpaga pari du wa nganglai ikhade khaladana ngasi natradi chongba ya draba pari na hairakpadagi laisabi singdu makha taba ngamnade tumin lainai maduda thohenba nokning lura male nokthora thohenbana ha noksa khongba tabada umangda leiba sa saloina kibana wayumda chensinaraga makhol thoktabi leibuduga champanarene natro tauna fabi kanaram to wangang laudana nang da thohenbana mana bithage thohenba sana thoide yenglaga nokmi hairai sana thoi nangbo nang da sauda waham tadi hayudana pari haugatlaga imungda changki laisabi gaidu khamba ngamjahaude amubina haima nakhoi mayam haunaraga laadi kari taurage nangda parida kari haininge thohenbana o thabal chongdoine asai yuktagi makhoi mayam changdana semise thabal chonggi ticket paidri amubina haima adudi chongba yadoira tawridudi thohenbana adugini ma pari da haiba ngamdraga aingonda onsilise amubina pari di kadai thohenbana pari di mung jangkhre amubina nachal singsin nungsidro nakhoi ani ngai hakta chatpirurodana thohenbana ai thanjatpadi talida amubina karamno adudi tayal hoidi haidebro noibo sana thoina ima tamo tayal sule haude ta chausengi hakta chatpi bayabane yam chawthoe imungdaga changki nongmada iningtamna inomta haiba ngamoroidabane ibungni kaina lambida thengarasune ningonda ibungni takpa ngamdaba phibamda leirabane parina kare sana thoina haidi ta chaw afing afai oina amubigi marumda thaijili parina hoi noigi kedo khodo do kenaramo sana thoina tiketi pari kem khumdabi makhoi mayangi mayai khairaga chatki maduda laisabi singdu khamge tawjai maduda thohenbana chaithalai thohenbana bangkreda keba horamo ticket figau de yaurabane yausang mai thaba numita thabal chongba fangdorena makhoi haraubada loire makhoi na chatnanaba thoge tawbada ichan hospital dagi putharai madu ubada amubina sanathoi imungdagi maikhetga chejet kharaga puthorau sana thoina hoi ma
ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯩꯈꯦꯠꯀ ꯆꯦꯖꯦꯠꯀ ꯄꯥꯏꯔꯒ ꯂꯦꯞꯄꯤ ꯏꯆꯟ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯅꯥꯎꯕꯅ ꯉꯥꯛꯄꯤꯔꯒ ꯃꯥꯡꯒꯣꯜꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯁꯅꯥꯍꯜꯅ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯀꯩꯗꯧꯔꯕ ꯄꯨꯂꯞ ꯍꯧꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅ ꯏꯄꯜ ꯑꯗꯨꯒꯤꯅꯦ ꯁꯅꯥꯍꯜꯅ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯆꯣꯡꯕ ꯌꯥꯗ꯭ꯔꯕꯣ ꯏꯆꯟꯁꯨ ꯌꯥꯎꯖꯅꯕ ꯑꯃꯨꯕꯤꯅ ꯐꯔꯛ ꯈꯤꯇꯥꯔꯅꯨ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯉꯝꯗꯧꯔꯤꯒꯦ ꯅꯥꯎꯕꯁꯨ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯅꯣꯏꯁꯨꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯣꯡꯉꯨ ꯑꯃꯨꯕꯤꯅ ꯅꯥꯎꯕ ꯅꯪ ꯑꯃꯁꯨ ꯅꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯥꯒꯤ ꯑꯣꯏꯅ ꯊꯣꯛ ꯍꯥꯏꯖꯤꯜꯂꯛꯏ ꯏꯆꯟ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯁꯤꯗꯅ ꯌꯥꯕ꯭ꯔꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯆꯣꯡꯊꯁꯦ ꯑꯃꯅ ꯑꯃꯨꯛ ꯅꯪꯒꯤꯗꯣ ꯆꯩꯔꯝꯗ ꯔꯦꯐ꯭ꯔꯤ ꯈꯣꯡꯕ ꯀꯧꯋꯦ ꯑꯗꯨꯛ ꯉꯝꯗ꯭ꯔꯕ ꯃꯁꯥꯗꯨ ꯂꯦꯛꯊꯒꯩ ꯂꯥꯛꯏꯗꯨ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯛꯏ ꯏꯆꯟꯅ ꯆꯣꯡꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯑꯗꯨꯕꯣ ꯁꯅꯥꯊꯣꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯤꯠ ꯉꯥꯡꯅꯨ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯏꯆꯟꯅ ꯉꯝꯅꯤ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯅꯥꯊꯣꯏꯅ ꯍꯣ ꯆꯣꯡꯉꯣ ꯗ꯭ꯔꯤꯞ ꯃꯔꯤꯗꯣ ꯅꯉꯛꯇ ꯌꯥꯟꯁꯤꯜꯂꯨ ꯑꯗꯨꯅ ꯂꯤꯛ ꯑꯣꯏꯔꯣ ꯐꯖꯕꯅ ꯃꯍꯥ ꯑꯣꯏꯅꯤ ꯏꯆꯟ ꯀꯩꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯀꯦꯕ ꯅꯪꯉꯔꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗꯤ ꯆꯠꯇꯦ ꯏꯆꯟꯒꯤ ꯅꯥꯛꯇ ꯂꯩꯍꯧꯏ ꯁꯅꯥꯍꯜꯒ ꯑꯃꯨꯕꯤꯒ ꯅꯥꯎꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯈꯤ ꯁꯅꯥꯊꯣꯏꯅ ꯏꯆꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯅꯕ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯁꯅꯥꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯇꯧꯅꯨꯕ ꯑꯁ ꯅꯁꯥꯗꯣ ꯌꯥꯔꯣꯏꯌꯦ ꯏꯆꯟꯅ ꯁꯅꯥꯊꯣꯏ ꯑꯩ ꯁꯤꯔꯕꯁꯨ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯃꯤꯅꯤꯠ ꯑꯃꯇ ꯑꯣꯏꯁꯨ ꯆꯣꯡꯒꯅꯤ ꯑꯩ ꯆꯣꯡꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯅꯪ ꯑꯩꯕꯨ ꯈꯥꯝꯃꯅꯨ ꯁꯅꯥꯊꯣꯏꯅ ꯑꯩꯕꯨ ꯏꯆꯟ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯍꯪꯖꯔꯛꯏ ꯅꯨꯡꯁꯤ ꯊꯤꯜꯂꯛꯑꯕꯣ ꯁꯅꯥꯊꯣꯏꯅ ꯊꯤꯜꯂꯛꯇ꯭ꯔꯤ ꯏꯕꯥꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯕꯤ ꯃꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯥ ꯏꯆꯟꯅ ꯅꯪ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯆꯠꯄ ꯁꯅꯥꯊꯣꯏꯅ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯉꯝꯗꯣꯏꯕ ꯏꯆꯟꯅ ꯊꯥꯕꯜꯗꯤ ꯆꯣꯡꯗꯕ ꯌꯥꯗꯦ ꯆꯣꯡꯅꯤ ꯑꯗꯨꯝ ꯁꯅꯥꯊꯣꯏꯅ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯆꯣꯡꯒꯅꯨ ꯐꯅ ꯊꯤꯡꯂꯕꯁꯨ ꯏꯆꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯝꯗꯨꯅ ꯃꯥꯅ ꯉꯝꯗꯅ ꯊꯥꯕꯜ ꯆꯣꯡꯂꯦ ꯄꯥꯔꯤ ꯉꯁꯤꯗꯤ ꯌꯨ ꯊꯛꯇꯕꯤ ꯊꯥꯕꯜ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯤ ꯃꯆꯜꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯊꯝꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯏꯆꯟꯒꯤ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯄ ꯄꯣꯛꯆꯩ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯝꯗ ꯉꯥꯡꯂꯝꯕ ꯇꯥꯛꯂꯝꯕꯁꯤꯡ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯀꯞꯅꯤꯡꯕ ꯄꯣꯛꯂꯛꯄꯗꯒꯤ ꯊꯣꯔꯛꯂꯦ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯇꯨꯄꯤ ꯎꯞꯄ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯏꯆꯟꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯔꯞ ꯐꯨꯔꯛꯏ ꯏꯆꯟꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥꯗꯨ ꯎꯠꯂꯒ ꯅꯨꯄꯥꯗꯨꯅ ꯁꯅꯥ ꯇꯥꯍꯧꯔꯦ ꯁꯣꯝꯒꯤ ꯏꯆꯟ ꯃꯅꯥꯗ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯑꯣꯏꯊꯪꯕ ꯅꯥꯗ ꯁꯅꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯇꯞꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥꯗꯨ ꯂꯧꯔꯒ ꯏꯆꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦꯗ ꯏꯆꯟꯅ ꯃꯥꯏ ꯂꯩꯊꯣꯛꯀꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯟ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯡꯈꯤꯔꯝꯃꯤ ꯏꯆꯟ ꯄꯨꯡꯉꯛ ꯉꯛꯆꯍꯧꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯐꯤꯕꯝ ꯁꯑꯣꯡ ꯁꯕꯥꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯅꯨꯄꯥꯗꯨꯗ ꯀꯨꯏꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯐꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯆꯪꯁꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯆꯪꯉꯛꯏ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯁꯨ ꯏꯆꯟꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯍꯥꯛꯄꯨ ꯈꯨꯠꯅ ꯁꯣꯛꯇꯨꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯃꯔꯥꯜꯒꯤ ꯆꯩꯅꯥ ꯐꯪꯖꯔꯤ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯕ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯀꯤ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ
Kanana khangba hena nungsibada lupa angang tagadawribra. Parikya loikraba matungdasu ichanna nongdairembabu uva phangjade. Hanagi hamu-hamuni chap manai. Chairauba numita yam thajadana pari ichangi nakta changaaga famai. Ichan mabungda kina yenglaga lay. Kari hairakani khangba nachade masadu. Parina koiba chatoira. Ichanna Sanathoiga asoi fauda chatluge tawbane. Parina oh chalo adose tasamu nangi mobile lerakpane. Mobile puthok pirai. Maduda ichan parida ngakna yengai. Mobile du kibana laubadi laude. Parina laurone nangbo. Ichanna mobile du hek laubaga machangi maithongda momon mino khajik tangdi nokcharai. Madu ubada pari mabukning khangnung nungsirae. Haugatlaga yana khada thoaga machin mensilaga kapi. Kana amatana parina kappa khangbidrabasu thohenba khaktana khangi. Mobile leibadu makhoi ani chatlaga leiminarubani. Thohenbadu parigi nakta laaga parina kaplibadu thembinaba honarai. Thohenbana pari kari nang tawrisiwa. Pari kaplaga thohenbada yenglaga hairi. Parina thohenba ei chanbu nungsiye mabung ama oina ei ichan waba yengbadi pamdiye aina mabu tati na tawbi khanduna ichanna mabung aibu warauba ki hangoibase ei khangba yamna waye mahaku soida ngamdana honaraga mana mabung aibu thohenbana angang ni khangdana tawjarini chingaklaga khanglakani banangba adiyam luna khanjiridubu kaigino banangba. Pari kappa lepte. Parina thohenba kaina maisa ki awaba aisu khange aisu nungsiba masak khange ingalakpa matam kalakte nungsibagi mafamda khudi thirubagine aina ngasi asumna sanafam khangdaba punsi amagum leliba. Thohenbadu hairap japtharaga mi lakpra yengi. Aduga parigi mapi taithokpiraga thohenbana kaisu leitaba thabaktugi nangna kappidubo hera nupa mandaba tawganu. Parina ichangi maithongse yengba ngamdre thohenba. Thohenbana karige nangi nazalne nangna mabu fuba jaibada karang kari haidorige masu mabungna fubada khoikhale kha thaba yabrane fasanu singchanu haina aduk tawbane maduda haiba indragana masana wajaba tabana. Parina ichanna wabadi ayengba ngamoye. Thohenbana mana nungai lenaba natro nang honarido honaba haukiba thabak amabu mai paktugida leithoga chen bhaunade ichangi-dabak nangna honarido nang matik saw mabung amane. Pari themba hotnabada thohenba awaba ama oire. Ichansu mobile lerakpaduda haraubana masadu kainom tawrabani. Kada chensilaga number anauba oirabasu FB da hana changlaga messenger da Sanathoida chat tawki. Adubu online leitabanina halakte. Adagi atay chairaubagi thagatnarakliba post mayam dusu sum yenglaga lay. Yengbada tin yotpa mathel ka yausilai. Ichanna tintakhay asibu yengba haunadeda. Aibu yambunggi account da changaga changaroida kona changage. Mobile leirakpagi leiramba haraubagi mutu hanthaba haurae. Khara mut hanthaba matangda amuka hena hidak hapsilakpa oina tayalgi text lakpa amuk haure. Ichan maching haigalake tawi sukhan handabi leithoi. Tayalsu hanba kauba naide mari thazilai. Ichanna okhaksu yelida koibungo nangna ingonda yetpase kari lainabu sarakpano khangde. Isau langaga tayalgi text tu hannaba paba hawi. Mana paringaidasu tayal text pangthada thazilai. Ichanna I haigalaktana haloidoine ai sauradi. Tayalna karino mitka soboi be manangba. Ichanna kayada usitriba mase block bidoine sauraktana ina. Tayalna aya
ꯇꯦꯛꯁꯀ ꯍꯜꯂꯛꯇꯦꯅꯦ. ꯏꯆꯟꯅ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯜꯂꯕꯅꯤꯅ ꯌꯥꯔꯦꯀꯣ. ꯇꯌꯥꯜꯅ ꯀꯩꯅꯣꯝꯇ ꯅꯤꯡꯁꯤꯡꯖꯒꯦ ꯇꯧꯕꯅꯦ. ꯏꯆꯟ ꯇꯌꯥꯜꯒꯤ ꯇꯦꯛꯁ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯖꯤꯜꯂꯤ. ꯏꯆꯟꯅ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ? ꯇꯌꯥꯜꯅ ꯊꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯕꯨꯅꯤꯗ. ꯏꯆꯟꯅ ꯊꯥꯏꯅ ꯀꯔꯤ ꯍꯥꯏꯈꯤꯕ? ꯇꯌꯥꯜꯅ ꯅꯪꯒ ꯅꯨꯡꯗꯥꯏꯔꯦꯝꯕꯒ ꯀꯥꯏꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪ ꯂꯧꯒꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ. ꯏꯆꯟ ꯋꯥꯍꯩꯁꯤ ತಾꯕꯗ ꯊꯥꯏꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯄꯣꯛꯈꯤꯕꯗꯨ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯂꯛꯏ. ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ. ꯇꯌꯥꯜꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ. ꯏꯆꯟꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯕꯨ? ꯇꯌꯥꯜꯅ ꯑꯩꯗꯤ ꯈꯪꯗꯦ. ꯅꯪ ꯑꯩꯅ ꯂꯧꯔꯅꯤ. ꯅꯣꯏꯒꯤ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯑꯩ ꯇꯧꯔꯅꯤ. ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯑꯩꯗꯤ ꯍꯣꯡꯉꯔꯣꯏ. ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯔꯅꯤ. ꯇꯌꯥꯜꯒꯤ ꯇꯦꯛꯁꯤ ꯂꯣꯏꯅ パꯕ ꯉꯝꯗꯦ. ꯑꯗꯨꯅ FBꯗꯒꯤ ꯍꯟꯗꯣꯔꯛꯂꯒ ꯃꯣꯕꯥꯏꯜ ꯊꯝꯃꯒ ꯈꯜꯂꯛꯏ. ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯃꯃꯥꯟꯅꯕꯒ ꯈꯪꯅꯔꯤꯕ ꯑꯩꯕꯨ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯀꯥꯏꯅꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯀꯥꯏꯅꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯌꯥꯒꯗꯕ ꯅꯨꯡꯁꯤꯒꯗꯕ ꯂꯩꯇꯦ. ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯄꯛꯈꯤꯅꯤ. ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ. ꯇꯥꯃꯣ ꯇꯌꯥꯜꯅ ꯍꯥꯏꯔꯕꯁꯨ ꯂꯥꯏ ꯂꯥꯛꯑꯒ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯉꯣꯏ. ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯀꯥꯏꯅꯕ ꯅꯠꯇꯦ.